Yaiskul Kendragi JDU की meerep oiribe thounaojam Brinda की but ama shakhangdaba singna akai atoi thokhanlamle hiramasi ki matang da ngasi Yaiskul Janmastanda leiba TH Brinda ki yumda pangthokiba paugi mifam amada TH Brinda na phongdokibada mahaki Wangkai Ningthem Pukri Mapal da leiba boot number 14/6 da saba mahaki boot ama shakhangdaba singna thugai piramba pangdabagi thaudok ni haina maka phongdoki asigumba thaudok asi makata na kendra asida thokan bigano pangthokadariba mikal asida hingsa yaudana santi oina pangthoknaba honaminasi haina makata ke Violence masi yam kahana escalate tawbi mathong tadi ai khomam dong muchen khoma loire manam di challenges yam banina na ina khalam bane anu ngasi ning dem pukripan da tawriba yamna yam ong ta da ba masi pang da ba dagi usittabam su yauri ba si usittaba si hojik lepiba rival candidate mayam jina khoi paisa yam leiba ngak tani sakti leiba ngak tani adu kai sulai ta ba igi yamna leita hangjaba but ngak tani yam wana noina hangba yaroina nam thuba mayam amani aduna pol balance toksi yam democratic oi mamong da miyam gi wakhal amasung thamoi sida ikhoina bhab taminaraga election se conduct tawminasi Manipur gi wahong ni sida noina but gai rasu flex gai rasu phiran hurala su kai chu thuidok pakana ba purak pangamoi yam sathina nupa thoaga nupi thoaga na adum thoraga adum yam sieng na adum sakmai ulaga adum miyamang da adum thugai biu butto aduga huralona da hing daga sumaina ga la to basiri matung tabra mohan to birakanu masidi yam sathina pang da ba mikiti gi thabak ne na ai press ki mayam mang da ai Manipur gi miyam pumnamakta Yaiskul Kendra gi miyam pumnamakta ai phungdok sari